ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯈꯨꯜ ꯑꯃꯗ ꯂꯩꯃ ꯀꯧꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯂꯩꯃꯒꯤ ꯃꯆꯥꯅꯨꯄꯥ ꯇꯣꯝꯄꯣꯛ ꯀꯧꯕ ꯑꯃ ꯂꯩꯔꯝꯃꯤ꯫ ꯂꯩꯃꯒꯤ ꯃꯄꯨꯔꯣꯏꯕꯗꯤ ꯂꯤꯟꯅ ꯆꯤꯛꯄꯗꯒꯤ ꯂꯩꯈꯤꯗ꯭ꯔꯦ꯫ ꯂꯩꯃꯅ ꯃꯆꯥꯕꯨ ꯃꯄꯥꯒꯤ ꯑꯋꯥꯠꯄ ꯂꯩꯍꯟꯗ ꯌꯣꯛꯂꯝꯃꯤ꯫ ꯂꯩꯃꯗꯨ ꯈꯨꯜ ꯑꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯦꯜ ꯄꯥꯏꯕ ꯄꯤꯁꯛꯀꯤꯗ ꯊꯕꯛ ꯁꯨꯔꯝꯃꯤ꯫ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯁꯤꯡꯅ ꯂꯩꯃꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯝꯃꯤ꯫ ꯂꯩꯃꯗꯨ ꯏꯇꯞ ꯇꯞꯆꯩ, ꯃꯤꯉꯣꯟꯗ ꯀꯥꯏꯖꯗꯦ꯫ ꯉꯁꯤꯁꯨ ꯂꯩꯃꯗꯨ ꯄꯤꯛꯂꯤꯕ ꯃꯆꯥꯕꯨ ꯃꯅꯝꯗ ꯄꯣꯗꯨꯅ ꯊꯕꯛ ꯁꯨꯕ ꯆꯠꯂꯝꯃꯤ꯫ ꯂꯩꯃꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯃꯧ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯂꯩꯃ, ꯅꯪꯕꯨ ꯅꯆꯥ ꯑꯄꯤꯛꯄꯗꯨ ꯄꯣꯗꯨꯅ ꯊꯕꯛ ꯆꯠꯂꯤꯕ꯭ꯔꯣ?" "ꯍꯣꯏ ꯏꯆꯦ, ꯊꯕꯛ ꯆꯠꯂꯨꯒꯦ ꯇꯧꯕꯅꯤ꯫ ꯑꯗꯣ ꯏꯆꯦꯗꯤ ꯀꯥꯏ ꯆꯠꯇꯣꯏꯅꯣ?" "ꯏꯆꯦꯁꯦ ꯏꯄꯥꯝꯗ ꯑꯅꯥꯕ ꯑꯃ ꯌꯥꯎꯋꯦꯗꯅ ꯄꯥꯎ ꯆꯦꯜꯂꯛꯄ, ꯑꯗꯨꯒꯤ ꯉꯥꯏꯍꯥꯛꯇ ꯆꯠꯂꯨꯒꯦꯅ ꯇꯧꯕꯅꯤ꯫ ꯅꯪꯗꯤ ꯑꯉꯥꯡꯗꯨꯒ ꯊꯕꯛ ꯁꯨꯔꯤꯕꯗꯨꯕꯨ ꯋꯥꯕꯅ ꯂꯣꯏꯔꯝꯃꯅꯤꯗ." "ꯏꯆꯦ, ꯋꯥꯏ ꯍꯥꯏꯗꯨꯅ ꯂꯧꯕꯤꯅꯕ ꯂꯩꯇꯕꯅꯤꯅ ꯑꯗꯨꯝ ꯄꯨꯔꯒ ꯆꯠꯄ ꯇꯥꯕꯅꯤ." "ꯍꯣ, ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤ꯫ ꯑꯗꯣ ꯂꯩꯃ, ꯉꯁꯤꯗꯤ ꯏꯆꯦ ꯋꯥ ꯑꯃ ꯍꯥꯏꯒꯦ, ꯅꯪ ꯂꯥꯟꯅꯗꯤ ꯈꯟꯒꯅꯨꯀꯣ." "ꯀꯩ ꯋꯥꯅꯣ? ꯍꯥꯏꯕꯤꯌꯨ ꯏꯆꯦ." "ꯅꯪꯁꯨ ꯅꯍꯥ ꯌꯥꯝꯅ ꯑꯣꯏꯔꯤ, ꯅꯁꯛ ꯍꯥꯏꯔ ꯊꯤꯕ ꯅꯠꯇꯦ, ꯌꯨꯝ ꯄꯥꯟꯅꯅꯕ ꯇꯧꯁꯤ꯫ ꯏꯆꯦꯅ ꯈꯪꯅꯕ ꯅꯨꯄꯥ ꯑꯐꯕ ꯑꯃ ꯂꯩ, ꯃꯥꯒꯤꯁꯨ ꯅꯨꯄꯤ ꯂꯩꯇ꯭ꯔꯦ, ꯃꯆꯥꯅꯨꯄꯤ ꯑꯃ ꯂꯩ꯫ ꯑꯩꯅ ꯅꯪꯒꯤ ꯋꯥꯐꯝ ꯑꯁꯦ ꯃꯉꯣꯟꯗ ꯍꯧꯗꯣꯛꯇꯨꯅ ꯌꯦꯡꯕꯗ ꯃꯥꯅꯗꯤ ꯅꯪꯁꯦ ꯄꯥꯝꯖꯕꯖꯥꯠꯅꯤ, ꯃꯁꯛ ꯈꯪꯅꯕ ꯄꯥꯝꯃꯤꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯣ ꯅꯪꯕꯨ ꯃꯥꯒ ꯃꯁꯛ ꯑꯝꯇ ꯈꯪꯅꯒꯦꯔꯣ?" "ꯏꯆꯦ, ꯑꯩ ꯈꯪꯅꯔꯣꯏꯒꯦꯗ, ꯑꯩ ꯑꯃꯨꯛ ꯍꯟꯅ ꯌꯨꯝ ꯄꯥꯜꯂꯔꯣꯏꯒꯦ." "ꯂꯩꯃ, ꯅꯪ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯨ, ꯏꯆꯦꯅ ꯍꯥꯏꯔꯤꯕꯁꯦ ꯅꯪꯒꯤ ꯐꯅꯅꯕꯅꯤ, ꯑꯐꯕ ꯍꯥꯏꯕꯁꯦ ꯄꯥꯛꯅ ꯂꯥꯛꯄ ꯅꯠꯇꯦ." ꯂꯩꯃꯗꯨ ꯃꯧ ꯑꯗꯨꯒꯤ ꯋꯥꯗꯨꯗ ꯇꯥꯅꯤꯡꯗ꯭ꯔ ꯃꯥꯜꯂꯦ꯫ ꯂꯩꯃꯗꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯆꯦ, ꯀꯣꯟꯅ ꯑꯃꯨꯛ ꯋꯥꯔꯤ ꯁꯥꯔꯁꯦ, ꯑꯩ ꯊꯕꯛ ꯊꯦꯡꯈ꯭ꯔꯦ." "ꯍꯣꯏ ꯍꯣꯏ, ꯆꯠꯂꯣ." ꯂꯩꯃꯁꯨ ꯃꯥꯅ ꯆꯠꯀꯗꯕ ꯂꯝꯕꯤ ꯑꯗꯨꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯃꯅ ꯃꯤꯒꯤ ꯃꯌꯨꯝꯗ ꯊꯕꯛ ꯁꯨꯗꯨꯅ ꯐꯪꯂꯛꯄ ꯁꯦꯜ ꯑꯗꯨꯅ ꯏꯃꯨꯡ ꯄꯨꯔꯝꯃꯤ꯫ ꯇꯣꯝꯄꯣꯛꯁꯨ ꯆꯍꯤ 5 ꯍꯥꯏꯔꯛꯂꯦ꯫ ꯇꯣꯝꯄꯣꯛꯅ ꯃꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯏꯃꯥ, ꯑꯩ ꯂꯝꯄꯥꯛꯇ ꯁꯥꯟꯅꯕ ꯆꯠꯂꯨꯒꯦ." "ꯍꯣꯏ, ꯉꯥꯏꯍꯥꯛ ꯆꯠꯂꯨꯔꯣ, ꯀꯨꯏꯔꯛꯀꯅꯨꯀꯣ, ꯏꯃꯥꯅ ꯆꯥꯛ ꯂꯣꯏꯔꯛꯑꯕꯅꯤ." "ꯍꯣꯏ ꯏꯃꯥ." ꯇꯣꯝꯄꯣꯛꯇꯨ ꯂꯝꯄꯥꯛꯇ ꯁꯥꯟꯅꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯩꯃꯁꯨ ꯆꯥꯛ ꯑꯗꯨ ꯊꯣꯡꯕ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯇꯣꯝꯄꯣꯛꯇꯨ ꯂꯝꯄꯥꯛꯇ ꯃꯥꯒ ꯆꯍꯤ ꯃꯥꯟꯅꯕ ꯃꯃꯥꯟꯅꯕꯁꯤꯡꯒ ꯁꯥꯟꯅꯔꯝꯃꯤ꯫ ꯇꯣꯝꯄꯣꯛꯀ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕ ꯏꯕꯣꯝꯆꯥ ꯀꯧꯕ ꯅꯨꯄꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯏꯕꯣꯝꯆꯥꯅ ꯇꯣꯝꯄꯣꯛꯇ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯇꯣꯝꯄꯣꯛ, ꯑꯩꯈꯣꯏꯒꯤ ꯉꯥ ꯊꯣꯡꯍꯧꯋꯤ, ꯑꯩꯈꯣꯏꯗ ꯆꯥꯛ ꯆꯥꯔꯨꯁꯦ." ꯇꯣꯝꯄꯣꯛꯁꯨ ꯑꯉꯥꯡ ꯑꯣꯏꯕꯅꯤꯅ ꯑꯍꯥꯎꯕ ꯆꯥꯅꯤꯡꯂꯝꯃꯤ, ꯑꯗꯨꯅ ꯏꯕꯣꯝꯆꯥꯅ ꯍꯥꯏꯔꯤꯕꯗꯨ ꯌꯥꯔꯝꯃꯤ꯫ ꯏꯕꯣꯝꯆꯥꯒ ꯇꯣꯝꯄꯣꯛꯀꯗꯨ ꯏꯕꯣꯝꯆꯥꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯏꯕꯣꯝꯆꯥꯅ ꯃꯃꯥ ꯊꯝꯕꯥꯜꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯏꯃꯥ, ꯇꯣꯝꯄꯣꯛꯁꯨ ꯑꯩꯈꯣꯏꯗ ꯑꯩꯒ ꯄꯨꯟꯅ ꯆꯥꯗꯣꯏꯅꯤ, ꯇꯣꯝꯄꯣꯛ ꯏꯕꯥꯅꯤꯒꯤ ꯆꯥꯛ ꯊꯤꯕꯤꯔꯣ ꯏꯃꯥ." "ꯍꯣꯏ, ꯏꯃꯥ ꯊꯤꯕꯤꯔꯒꯦ." ꯊꯝꯕꯥꯜꯅ ꯆꯥꯛ ꯊꯤꯕꯤꯔꯝꯃꯤ, ꯑꯗꯨꯒ ꯇꯣꯝꯄꯣꯛꯀ ꯏꯕꯣꯝꯆꯥꯒꯗꯨ ꯆꯥꯛ ꯆꯥꯔꯝꯃꯤ꯫ ꯊꯝꯕꯥꯜ ꯇꯣꯝꯄꯣꯛꯇ ꯌꯦꯡꯗꯨꯅ, "ꯇꯣꯝꯄꯣꯛ, ꯆꯥꯛ ꯏꯟꯖꯥꯡ ꯌꯥꯝꯅ ꯂꯩꯍꯧꯔꯤ, ꯏꯃꯥꯕꯣꯛ ꯍꯥꯞꯄꯤꯔꯛꯀꯦꯀꯣ, ꯆꯥꯁꯤꯜꯂꯨ." "ꯍꯣꯏ ꯏꯃꯥꯕꯣꯛ, ꯆꯥꯒꯦ. ꯏꯃꯥꯕꯣꯛꯅ ꯊꯣꯡꯕ ꯉꯥ ꯊꯣꯡꯕꯁꯦ ꯌꯥꯝ ꯍꯥꯎꯏ. ꯑꯩꯈꯣꯏꯒꯤꯗꯤ ꯏꯃꯥꯅ ꯅꯣꯡꯃꯇ ꯁꯨꯃꯥꯏꯅ ꯍꯥꯎꯅ ꯊꯣꯡꯕꯤꯗꯦ. ꯑꯩꯈꯣꯏ ꯏꯃꯥꯗꯤꯅꯦ ꯑꯩꯁꯦ ꯑꯍꯥꯎꯕ ꯄꯤꯖꯅꯤꯡꯗꯕ ꯃꯥꯜꯂꯤ." ꯊꯝꯕꯥꯜ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ, "ꯇꯣꯝꯄꯣꯛ, ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ. ꯅꯈꯣꯏ ꯏꯃꯥꯅ ꯍꯦꯟꯅ ꯅꯪꯕු ꯑꯍꯥꯎꯕ ꯄꯤꯖꯅꯤꯡꯂꯤꯕꯅꯤ, ꯂꯩꯇꯗꯨꯅ ꯇꯧꯔꯤꯕꯅꯤ. ꯑꯗꯣ ꯇꯣꯝꯄꯣꯛ, ꯅꯪꯅ ꯍꯌꯦꯡ ꯆꯥꯎꯔꯒ ꯅꯈꯣꯏ ꯏꯃꯥꯕꯨ ꯂꯨꯅ ꯇꯧꯀꯣ. ꯅꯈꯣꯏ ꯏꯃꯥꯗꯣ ꯅꯪꯒꯤ ꯈꯟꯕꯗ ꯌꯥꯝ ꯋꯥꯖꯔꯕꯅꯤ." "ꯍꯣꯏ ꯏꯃꯥꯕꯣꯛ, ꯇꯧꯗꯣꯏꯅꯤ." ꯑꯁꯨꯝꯅ ꯆꯥꯛꯇꯨ ꯆꯥꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯍꯧꯈꯤꯕꯅ ꯇꯣꯝꯄꯣꯛꯁꯨ ꯄꯥꯈꯪ ꯐꯥꯔꯤ꯫ ꯇꯣꯝꯄꯣꯛꯇꯨ ꯊꯪꯅꯕ ꯈꯨꯜꯗꯒꯤ ꯏꯅꯥꯛ ꯌꯥꯝꯅ ꯈꯨꯟꯕꯤ ꯊꯣꯏꯅꯨꯒ ꯈꯪꯅꯔꯝꯃꯤ꯫ ꯊꯣꯏꯅꯨꯒꯤ ꯃꯄꯥꯒꯤ ꯃꯃꯤꯡꯅ ꯃꯩꯄꯥꯛ ꯀꯧꯔꯝꯃꯤ꯫ ꯊꯣꯏꯅꯨꯒꯤ ꯃꯃꯥꯒꯤ ꯃꯃꯤꯡꯅ ꯁꯈꯤ ꯀꯧꯔꯝꯃꯤ꯫ ꯊꯣꯏꯅꯨꯒꯤ ꯃꯅꯥꯎꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ, ꯃꯥꯒꯤ ꯃꯃꯤꯡꯅ ꯑꯌꯤꯡꯕꯤ ꯀꯧꯔꯝꯃꯤ꯫ ꯊꯣꯏꯅꯨ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯔꯝꯃꯤ꯫ ꯊꯣꯏꯅꯨꯅ ꯇꯣꯝꯄꯣꯛꯄꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯝꯃꯤ, ꯇꯣꯝꯄꯣꯛꯅꯁꯨ ꯊꯣꯏꯅꯨꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯁꯈꯤꯅ ꯃꯆꯥꯅꯨꯄꯤ ꯊꯣꯏꯅꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯏꯃꯥꯒꯤ ꯊꯣꯏꯅꯨ, ꯅꯪꯒ ꯊꯪꯅꯕ ꯈꯨꯜꯗꯒꯤ ꯇꯣꯝꯄꯣꯛꯀ ꯅꯨꯡꯁꯤꯅꯩ ꯍꯥꯏꯔꯤꯕꯁꯤ ꯆꯨꯝꯕ꯭ꯔꯥ?" "ꯏꯃꯥꯗ ꯀꯅꯥꯅ ꯍꯥꯏꯔꯛꯏꯅꯣ?" "ꯑꯎꯕ ꯃꯤꯅ ꯍꯥꯏꯔꯛꯂꯤꯕꯅꯤ꯫ ꯅꯪꯕꯨ ꯇꯣꯝꯄꯣꯛꯇꯣ ꯅꯠꯇ꯭ꯔꯗꯤ ꯅꯨꯄꯥ ꯑꯝꯇ ꯂꯩꯖꯗ꯭ꯔꯕꯣ? ꯃꯄꯥꯁꯨ ꯂꯩꯇ꯭ꯔꯕ, ꯃꯃꯥꯗꯨꯅ ꯃꯤꯒꯤ ꯃꯌꯨꯝꯗ ꯃꯤꯅꯥꯏ ꯑꯣꯏꯗꯨꯅ ꯌꯨꯝ ꯄꯨꯔꯤꯕ ꯅꯠꯇꯦ. ꯅꯪꯕꯨ ꯀꯔꯤ ꯋꯥꯈꯜꯗꯒꯤ ꯅꯨꯄꯥ ꯑꯗꯨꯒ ꯈꯪꯅꯔꯤꯕꯅꯣ ꯍꯥꯏꯕꯅꯤꯗ." "ꯏꯃꯥ, ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯗꯤ ꯅꯨꯡꯁꯤꯕꯅꯤ, ꯏꯃꯥꯅ ꯈꯪꯉꯣꯏ. ꯃꯁꯤ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦꯍꯦ. ꯏꯃꯥꯅ ꯍꯥꯏꯔꯤꯁꯤꯅꯤ, ꯅꯪꯅꯦ ꯇꯣꯝꯄꯣꯛꯀ ꯉꯁꯤꯗꯒꯤ ꯎꯅꯕ ꯌꯥꯔꯣꯏ. ꯍꯦꯛ ꯎꯅꯕꯗ ꯏꯃꯥꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ."
ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯈꯤꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯁꯣꯝꯗ ꯇꯣꯝꯄꯣꯛꯁꯨ ꯊꯣꯏꯅꯨꯒ ꯎꯅꯕ ꯆꯠꯅꯅꯕ ꯍꯥꯏꯗꯨꯅ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯂꯩꯃꯅ ꯐꯅ ꯂꯩꯇ꯭ꯔꯕꯁꯨ ꯃꯆꯥꯕꯨ ꯀꯦꯅ ꯃꯧꯅ ꯌꯣꯛꯆꯔꯝꯃꯤ꯫ ꯑꯗꯨꯅ ꯇꯣꯝꯄꯣꯛꯇꯨ ꯊꯕꯛ ꯑꯃꯠꯇ ꯍꯩꯔꯝꯗꯦ꯫ ꯃꯆꯥꯅ ꯐꯤ ꯁꯦꯠꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ, "ꯏꯃꯥꯒꯤ ꯇꯣꯝꯄꯣꯛ, ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯇꯣꯔꯦ?" "ꯏꯃꯥ, ꯃꯔꯨꯞ ꯏꯕꯣꯝꯆꯥꯒ ꯊꯪꯅꯕ ꯈꯨꯜꯗ ꯆꯠꯂꯨꯒꯦ ꯇꯧꯕꯅꯤ." "ꯏꯃꯥꯒꯤ ꯇꯣꯝꯄꯣꯛ, ꯃꯤꯅ ꯉꯥꯡꯅꯔꯤꯕꯁꯤ ꯆꯨꯝꯕ꯭ꯔꯥ? ꯏꯃꯥꯗ ꯍꯥꯏꯌꯨ." "ꯏꯃꯥ, ꯃꯤꯅ ꯀꯔꯤ ꯉꯥꯡꯅꯔꯒꯦ? ꯅꯪꯒ ꯊꯪꯅꯕ ꯈꯨꯜꯒꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯃꯩꯕꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯊꯣꯏꯅꯨꯒ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯔꯤꯕꯁꯤꯕꯨ ꯆꯨꯝꯕ꯭ꯔꯣ?" "ꯆꯨꯝꯃꯦ ꯏꯃꯥ." "ꯏꯃꯥꯒꯤ ꯇꯣꯝꯄꯣꯛ, ꯃꯗꯨ ꯌꯥꯗꯦ꯫ ꯃꯈꯣꯏꯗꯤ ꯏꯅꯥꯛ ꯈꯨꯟꯕꯅꯤ, ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯜꯂꯒ ꯆꯥꯔꯤꯕꯅꯤ꯫ ꯃꯈꯣꯏꯒ ꯑꯩꯈꯣꯏꯒ ꯊꯥꯛ ꯌꯥꯝꯅ ꯈꯦꯠꯅꯩ꯫ ꯃꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯅꯪꯕꯨ ꯂꯥꯏꯔꯩ ꯅꯪꯅꯤ ꯍꯥꯏꯗꯨꯅ ꯄꯥꯝꯂꯣꯏ꯫ ꯑꯗꯨꯅ ꯅꯪ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯋꯥꯈꯜ ꯑꯗꯣ ꯊꯥꯗꯣꯛꯎ ꯏꯃꯥꯒꯤ ꯕꯨꯡꯉꯣ." ꯇꯣꯝꯄꯣꯛ ꯃꯃꯥꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯀꯔꯤꯁꯨ ꯊꯧꯁꯥꯔꯝꯗꯦ꯫ ꯇꯣꯝꯄꯣꯛꯇꯨ ꯃꯐꯤ ꯂꯣꯏꯁꯤꯟꯗꯨꯅ ꯏꯕꯣꯝꯆꯥ ꯍꯣꯏꯗ ꯂꯥꯛꯇꯨꯅ ꯏꯕꯣꯝꯆꯥꯒ ꯊꯣꯏꯅꯨꯕꯨ ꯎꯅꯕ ꯊꯪꯅꯕ ꯈꯨꯜꯗ ꯂꯥꯛꯂꯝꯃꯤ꯫ ꯊꯣꯏꯅꯨꯁꯨ ꯃꯌꯨꯝꯗꯒꯤ ꯂꯣꯟꯅ ꯊꯣꯔꯛꯂꯝꯃꯤ꯫ ꯇꯣꯝꯄꯣꯛꯅ ꯊꯣꯏꯅꯨꯗ, "ꯀꯩꯅꯣ ꯉꯁꯤꯗꯤ ꯊꯦꯡꯉꯤꯗ? ꯏꯃꯥꯅ ꯑꯩꯈꯣꯏ ꯑꯅꯤ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯕꯁꯦ ꯈꯪꯈ꯭ꯔꯦ." "ꯑꯩꯈꯣꯏ ꯑꯅꯤ ꯃꯔꯤ ꯂꯩꯅꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯏꯃꯥꯅ ꯍꯥꯏ." ꯇꯣꯝꯄꯣꯛꯅ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯏ꯫ "ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯅꯤ カꯏꯅꯕ ꯇꯥꯔꯕ꯭ꯔꯥ? ꯍꯥꯏꯌꯨ ꯊꯣꯏꯅꯨ." "ꯃꯈꯣꯏꯅ ꯀꯥꯏꯅꯧ ꯍꯥꯏꯔꯕꯁꯨ ꯑꯩꯗꯤ ꯅꯪꯒ ꯀꯥꯏꯅꯕ ꯉꯝꯃꯣꯏ꯫ ꯑꯩꯈꯣꯏꯅꯤ ꯉꯁꯤ ꯆꯦꯜꯂꯁꯤ." "ꯊꯨꯃꯟꯗ꯭ꯔꯣ ꯊꯣꯏꯅꯨ? ꯑꯩꯗꯤ ꯁꯤꯟꯐꯝ ꯑꯃꯠꯇ ꯍꯩꯕꯁꯨ ꯅꯠꯇꯦ꯫ ꯅꯪꯅ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩꯗ ꯏꯃꯥꯅ ꯅꯨꯄꯥ ꯑꯃ ꯌꯦꯡꯗꯨꯅ ꯂꯨꯍꯣꯡꯈ꯭ꯔꯕꯗꯤ ꯀꯝꯗꯧꯕ?" "ꯐꯔꯦ ꯊꯣꯏꯅꯨ, ꯑꯩꯈꯣꯏ ꯑꯅꯤ ꯆꯦꯜꯂꯁꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯅꯨꯒ ꯇꯣꯝꯄꯣꯛ ꯑꯗꯨ ꯆꯦꯜꯂꯝꯃꯤ꯫ ꯇꯣꯝꯄꯣꯛꯅ ꯊꯣꯏꯅꯨ ꯄꯨꯗꯨꯅ ꯂꯥꯛꯄꯗꯨ ꯎꯕꯗ ꯂꯩꯃꯗꯨ ꯌꯥꯝꯅ ꯉꯛꯂꯝꯃꯤ, ꯄꯥꯈꯠꯄꯁꯨ ꯐꯥꯎꯔꯝꯃꯤ꯫ ꯂꯩꯃꯅ, "ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯀꯔꯤꯅꯣꯃꯤ ꯅꯪꯅ ꯇꯧꯔꯛꯏꯁꯤꯕꯣ?" "ꯏꯃꯥ, ꯑꯩꯈꯣꯏ ꯑꯅꯤ ꯏꯁꯥ ꯏꯁꯥ ꯌꯥꯅꯗꯨꯅ ꯆꯦꯜꯂꯛꯑꯕꯅꯤ." ꯂꯩꯃ ꯊꯣꯏꯅꯨꯗ ꯌꯦꯡꯗꯨꯅ, "ꯕꯦꯝꯃ, ꯑꯩꯈꯣꯏꯗꯤ ꯌꯥꯝꯅ ꯂꯥꯏꯔꯩꯗꯣ ꯅꯈꯣꯏꯒ ꯌꯦꯡꯅꯕꯗ ꯊꯥꯛ ꯌꯥꯝꯅ ꯈꯦꯠꯅꯩ꯫ ꯏꯃꯥ, ꯅꯃꯧ ꯄꯨꯝꯅꯃꯛ ꯈꯪꯏ꯫ ꯅꯃꯧꯅ ꯗꯥ ꯇꯣꯝꯄꯣꯛꯄꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯔꯨꯔꯤ꯫ ꯗꯥ ꯇꯣꯝꯄꯣꯛꯀ ꯄꯨꯟꯁꯤ ꯆꯨꯞꯄ ꯍꯤꯡꯃꯤꯟꯅꯔꯨꯔꯒꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯂꯥꯛꯂꯕꯅꯤ꯫ ꯑꯩꯕꯨ ꯅꯃꯧ ꯑꯣꯏꯅ ꯑꯃꯨꯛꯇ ꯂꯧꯁꯤꯟꯕꯤꯌꯨ." "ꯐꯔꯦ ꯐꯔꯦ, ꯅꯈꯣꯏ ꯑꯅꯤꯅ ꯅꯁꯥ ꯅꯁꯥꯅꯕꯨ ꯌꯥꯅꯔꯕꯗꯤꯅꯦ, ꯏꯃꯥꯒꯤ ꯇꯣꯝꯄꯣꯛ, ꯃꯧꯁꯦ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯨ꯫ ꯏꯃꯧꯒꯤ ꯁꯦꯠꯅ ꯏꯟꯅꯅꯕ ꯐꯤꯔꯣꯜ ꯈꯤꯇ ꯂꯧꯔꯨꯈꯤꯒꯦ꯫ ꯏꯃꯥꯒꯤꯗꯤꯅꯦ, ꯏꯃꯧꯅ ꯁꯦꯠꯄ ꯌꯥꯕ ꯐꯤꯔꯣꯜ ꯐꯖꯕꯁꯨ ꯂꯩꯇꯦ." "ꯍꯣꯏ ꯏꯃꯥ." ꯇꯣꯝꯄꯣꯛꯅ ꯊꯣꯏꯅꯨꯕꯨ ꯏꯃꯨꯡꯗ ꯄꯨꯁꯤꯟꯗꯨꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯂꯩꯃꯗꯨ ꯂꯩꯀꯥꯏꯒꯤ ꯃꯧ ꯑꯃꯗꯒꯤ ꯃꯃꯧꯅ ꯁꯦꯠꯅ ꯏꯟꯅꯅꯕ ꯐꯤ ꯐꯅꯦꯛ ꯂꯧꯗꯨꯅ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯐꯅꯦꯛꯀ ꯐꯤꯒꯗꯣ ꯃꯃꯧꯗ ꯄꯤꯗꯨꯅ ꯍꯣꯡꯗꯣꯛꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯊꯣꯏꯅꯨꯁꯨ ꯃꯐꯤ ꯑꯗꯨ ꯍꯣꯡꯗꯣꯛꯂꯝꯃꯤ꯫ ꯂꯩꯃꯅ ꯊꯣꯏꯅꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯏꯃꯧꯒꯤ ꯁꯛꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ꯫ ꯑꯗꯣ ꯅꯪꯕꯨ ꯆꯥꯛ ꯊꯣꯡꯕꯒ ꯍꯩꯕ꯭ꯔꯣ?" "ꯏꯃꯥ, ꯑꯩꯗꯤ ꯆꯥꯛ ꯊꯣꯡꯕ ꯍꯩꯇꯦ꯫ ꯌꯨꯝꯗꯁꯨ ꯆꯥꯛ ꯊꯣꯡꯉꯛꯇꯦ." "ꯐꯔꯦ ꯐꯔꯦ, ꯏꯃꯥ ꯊꯣꯡꯉꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯃꯗꯨ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯆꯥꯛ ꯊꯣꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯣꯏꯅꯨꯗꯤ ꯃꯅꯦꯝꯅ ꯆꯥꯛ ꯊꯣꯡꯒꯦ ꯇꯧꯔꯤꯕꯗꯨ ꯃꯇꯦꯡ ꯄꯥꯡꯂꯝꯗꯦ꯫ ꯇꯣꯝꯄꯣꯛꯀ ꯅꯣꯛꯇꯨꯅꯇ ꯂꯩꯔꯝꯃꯤ꯫ ꯂꯩꯃꯅ ꯆꯥꯛ ꯊꯣꯡꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯆꯥꯔꯝꯃꯤ꯫ ꯂꯨꯈꯥꯛ ꯆꯥꯛꯈꯨꯝ ꯑꯗꯨꯗꯤ ꯊꯣꯏꯅꯨꯅ ꯁꯦꯡꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯥꯛ ꯇꯣꯛꯂꯗꯨꯅ ꯄꯣꯊꯥꯅꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ꯫ ꯂꯩꯃꯅ ꯊꯣꯏꯅꯨꯒꯤ ꯃꯌꯨꯝꯗ ꯑꯍꯜ ꯑꯍꯨꯝ ꯊꯥꯗꯨꯅ ꯄꯥꯎ ꯍꯥꯏꯗꯣꯛꯄ ꯆꯠꯂꯝꯃꯤ꯫ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯑꯍꯜꯁꯤꯡꯅꯁꯨ ꯊꯣꯏꯅꯨꯕꯨ ꯊꯤꯜꯂꯛꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯑꯍꯜꯁꯤꯡ ꯑꯗꯨꯁꯨ ꯆꯠꯈ꯭ꯔꯦ꯫ ꯁꯈꯤꯅ, "ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤꯅ ꯈꯜꯂꯤꯁꯤꯕꯨ ꯀꯔꯤꯅꯣ? ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯗꯨꯗ ꯂꯩꯔꯒ ꯋꯥꯅ ꯂꯩꯕꯗꯨꯔꯣ ꯃꯥꯅ ꯄꯥꯝꯂꯤꯕ? ꯑꯁꯤꯕꯨ ꯃꯣꯏ ꯃꯄꯥ, ꯅꯆꯥꯅꯨꯄꯤꯗꯨ ꯍꯦꯛ ꯊꯤꯜꯂꯛꯄꯒ ꯏꯄꯥꯝꯗ ꯊꯝꯈ꯭ꯔꯁꯤ꯫ ꯑꯩ ꯃꯗꯨꯒꯤ ꯅꯨꯄꯥꯗꯣ ꯃꯗꯨꯗ ꯏꯆꯥꯅꯨꯄꯤ ꯄꯤꯕ ꯁꯨꯡꯉꯝ ꯍꯦꯛ ꯉꯝꯃꯣꯏ." "ꯍꯩ ꯃꯃꯥ, ꯑꯩꯅ ꯍꯦꯟꯅ ꯄꯥꯝꯗ꯭ꯔꯤꯕꯅꯤꯅꯦ꯫ ꯑꯩꯈꯣꯏꯅ ꯐꯅ ꯈꯥꯏꯗꯣꯛꯅꯕ ꯍꯣꯠꯅꯔꯕꯁꯨ ꯀꯥꯟꯅꯗꯦ꯫ ꯑꯊꯨꯕ ꯃꯇꯝꯗ ꯂꯨꯍꯣꯡꯅꯕ ꯇꯧꯁꯤ꯫ ꯑꯗꯨꯒ ꯅꯆꯥꯅꯨꯄꯤ ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨꯒ ꯌꯨꯝ ꯑꯁꯤꯗ ꯂꯩꯖꯔꯁꯅꯨ." ꯁꯈꯤꯁꯨ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯋꯥꯗꯨꯗ ꯌꯥꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯇꯥꯔꯛꯂꯕꯗ ꯊꯣꯏꯅꯨꯕꯨ ꯊꯤꯜꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤꯁꯤꯡꯁꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯔꯝꯗꯨꯅ ꯍꯟꯈ꯭ꯔꯦ꯫ ꯁꯈꯤꯗꯨ ꯃꯆꯥꯅꯨꯄꯤꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ, "ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯅꯪꯁꯦ ꯄꯪꯁꯨ ꯄꯪꯉꯤꯗꯀꯣ꯫ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯗꯨꯗ ꯂꯩꯔꯒ ꯀꯩꯗꯅꯣꯕ ꯅꯪꯅ ꯅꯨꯡꯉꯥꯏꯒꯗꯧꯔꯤꯕꯁꯤꯕꯣ?" ꯊꯣꯏꯅꯨꯅ ꯃꯃꯥꯗ, "ꯏꯃꯥ, ꯐꯥꯗꯣꯛꯅꯕ ꯌꯥꯔꯣꯏꯀꯣ? ꯍꯦꯛ ꯐꯥꯗꯣꯛꯅꯕꯗ ꯑꯩꯗꯤ ꯁꯤꯅꯤ ꯍꯥꯏꯔꯤꯁꯤꯅꯤ." ꯇꯟꯖꯥ ꯑꯗꯨꯗ ꯃꯥꯏꯄꯥꯛꯁꯨ ꯃꯆꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ "ꯀꯔꯤꯒꯤ ꯐꯥꯗꯣꯛꯅꯗꯣꯏꯅꯣ? ꯐꯥꯗꯣꯛꯅꯔꯣꯏ꯫ ꯑꯊꯨꯕ ꯃꯇꯝꯗ ꯂꯨꯍꯣꯡꯅꯕ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤꯗ ꯍꯥꯏꯈ꯭ꯔꯕꯅꯤ꯫
Mapagi wado tabada Thoinudu yamna haraurammi. Asumna numit afaba ama yengduna Thoinuga Tompoka luhonglammi. Thoinusu Tompoki nupi oiduna Tompoki mayumda leirammi. Thoinudu yahausu thengna haugatlammi. Chak thongbusu haite haiduna thonglamde. Magi haibabu kolu khak phengbaga wai tasinba khakni. Atai imungi thabak leimana loina tawrami. Yumadusu leimana punna hotnarami. Leimadu chak thongba loiraduna chak chananaba macha mamabu kaurami. Thoinuga Tompoga su chak chaba changlai. Thoinu insang adu ubada sugatuna mapukningda khalli. Saugrini ne. Sigi injang sinatradi thongninga injang amta leitrazala. Nongale saugri. Numitari saugri. Asi khanduna Thoinusu sugatuna chak ta charami. Insang hautabanina chak adu sa chaba yaramde. Thoinudu khara chaduna haugatkre. Madu ubada leimana mamauda yengduna asumna hairami. Thoinua nangbu chak icha chadrabadi kaidore. Nate nangbu nasaga nungaitabro. Thoinudu lukak chakumadu sengjinba tanbagi asumna hairai. Hoima ai ngasidi hakjang ase inung nungaitre. Leimadu mamau masa nungaite haibaduda asumna hairai. Nasa nungaidrabadi ne phamungda phasana potharu. Ima lukak chakumase lusinbirage. Hoima Thoinudu moigi kada changki. Leimana lukak chakum singadu sengjinbirami. Loiraduna leimadu phamungda kakhatuna tumlami. Mathangi numitni leima thabak chatnanaba loisilami. Tanja aduda Tompoksu thabak ama chatnanaba thoraklami. Leimana Tompokta asumna hairami. Imagi Tompok nangbu chatpado khara lepone. Adugi saru sel phangba yaba thabak ama tawsinaba tawsi. Haujikti nangsu nupi thire. Ima kari thabak pusudoinu thabak somta haite. Haite haiduna nangbu adumna sum leiba yaradro. Ima kona ngangnarase ai thabak ama jakadabani thengi. Wahai ase hairamlaga Tompoktu chatkirami. Leimasu thabak chatkirami. Leima lambida lakpada thambalga thengnarami. Thambaldo leimabu ubada kaurai. Leima nangbu thabak chaliro. Hoi che thabak chalugena tawbani. Haujikti namausu laklabanina potharaga leirodana. Nate Tompoktubu kari kari tawrige. Iche karisu tawdeda. Numit chupa ma chatuna ta adum lei. Haima mabu nupisu thirabani wakhal taba yarine. Iche ainasu phana yamna hairabani. Gyan sukta tade. Khangdi iche kamai ngangna doino. Asumna thambalga leimaga ngaihak wari saduna leimasu thabak chatkre. Nongma sakhido machanupigi manakta laklami. Sakhi lakpa ubada leimana. Haima ina malaidana. Ho ichanupidu uningwan kiduna hekta laklabani. Ichanupibu leiba natro. Leiye nama. Leimana imunglomda onsinduna mamabu kaurami. Thoinusu imungdagi thorai. Thoinu mamabu ubada yamna haraujarami. Ima pabudu yaurakdra. O nang pabudo khulgi wa khanagadaba lei haiduna leihori. Leimana Thoinua ima si imungdu pusilodana. Ima ne Tompoktumta kaurugi. Hoi ma Thoinudu mama sakida yengduna. Ima imung changasi. Asi haiduna mama machado imungda changminaraklami. Sakhi machanupida yengduna. Karinu nangna sili chari sibo. Nati sigi amanba pisi natradi nangi fizol amta leitrabaro. Hey namai namikhato loina musile. Nati nayangsu yamna kangsile. Chaka icha chadraba minangbo. Ima chaka chaba yadeda. Nongale saugri. Numitare saugri da adum thongaga leiri. Nga thongbaga do chakidaba yam kuiri. Ima na haidro nang wanina. Mangoda leiganu na kayarakana haiba natro. Haujidi kari sare. Yum masida wana leidu saru. Tompokpu puragane aada nungaina leula. Napaga igasune nangi khanbada leifam khangdrabani. Ima naya nupana yaroida. Kari yadani tangna them. Nupina thembada karamba nupana yaroidoribano. Tanja aduda Tompoksu changlai. Tompok manembu ubada khorumjarami. Yare hogoro. Ima pabudu yarodra. Nang pabudo lakti yamna lakningbani. Adudane
ꯈꯨꯜꯒꯤ ꯋꯥ ꯈꯟꯅꯒꯗꯕ ꯂꯩ ꯍꯥꯏꯗꯨꯅ ꯃꯥꯗꯤ ꯂꯩꯍꯧꯔꯦ꯫ ꯏꯃꯥ, ꯂꯥꯛꯊꯣꯛꯇꯅ ꯂꯥꯛꯄꯁꯤꯗꯤ ꯆꯥꯛ ꯆꯥꯈ꯭ꯔꯁꯤ꯫ ꯍꯣꯏ ꯍꯣꯏ, ꯆꯥꯁꯤ꯫ ꯂꯩꯃꯅ ꯃꯆꯥꯅꯨꯄꯥꯕꯨ ꯀꯧꯔꯝꯃꯤ꯫ ꯇꯣꯝꯄꯣꯛꯁꯨ ꯃꯄꯥꯟꯗ ꯊꯣꯔꯛꯏ꯫ ꯇꯣꯝꯄꯣꯛ, ꯏꯃꯥꯅ ꯑꯊꯨꯝ ꯑꯍꯥꯎ ꯈꯔ ꯂꯩꯔꯛꯄꯅꯤ꯫ ꯁꯦ ꯄꯨꯁꯤꯜꯂꯨꯁꯤ꯫ ꯏꯃꯥ, ꯀꯥꯏ ꯆꯠꯂꯨꯏꯅꯣ ꯑꯗꯨ ꯌꯥꯝ ꯀꯨꯏꯔꯛꯏꯗꯨꯕꯣ? ꯏꯅꯝꯃ ꯂꯥꯛꯄꯁꯤꯗꯅꯦ, ꯊꯣꯡꯂꯒ ꯆꯥꯅꯅꯕ ꯍꯥꯏꯗꯨꯅ ꯏꯟ ꯁꯣꯟꯕꯤꯗꯒꯤ ꯉꯥꯁꯥꯡ ꯈꯔ ꯂꯩꯔꯨꯕꯅꯤ꯫ ꯀꯩꯅꯣ ꯏꯃꯥꯅ ꯍꯥꯏꯗꯨꯕꯣ? ꯏꯃꯥꯁꯦ ꯂꯥꯛꯊꯣꯛꯇꯅ ꯂꯥꯛꯄꯅꯤ, ꯑꯗꯨꯒ ꯉꯥꯁꯥꯡ ꯊꯣꯡꯂꯒ ꯄꯤꯖꯗꯣꯏꯔꯥ ꯍꯥꯏꯁꯤꯕꯣ? ꯉꯥꯖꯥꯎ ꯑꯣꯏꯅ ꯂꯩꯔꯛꯄ ꯌꯥꯗ꯭ꯔꯣ? ꯑꯁ, ꯏꯃꯥꯁꯤꯗꯤꯀꯣ, ꯏꯃꯥꯅ ꯍꯦꯟꯅ ꯉꯥꯖꯥꯎ ꯂꯩꯅꯤꯡꯕꯅꯤ꯫ ꯏꯃꯥꯗꯗꯤ lupa ama ꯂꯩꯕꯗꯨꯅꯅꯦ ꯉꯥꯁꯥꯡ ꯑꯁꯤ ꯂꯩꯔꯨꯕꯅꯤ꯫ ꯏꯃꯥ, ꯀꯃꯥꯏꯅ ꯉꯥꯁꯥꯡ ꯊꯣꯡꯉꯒ ꯄꯤꯖꯗꯣꯏꯅꯣ? ꯏꯃꯥꯅ ꯎꯄꯥꯏ ꯑꯃ ꯇꯧꯗꯨꯅ ꯉꯥꯖꯥꯎ ꯑꯃ ꯂꯩꯔꯛꯎ꯫ ꯇꯟꯖꯥ ꯑꯗꯨꯗ ꯁꯈꯤꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯏ꯫ ꯁꯈꯤꯅ ꯇꯣꯝꯄꯣꯛꯇ ꯌꯦꯡꯗꯨꯅ, ꯇꯣꯝꯄꯣꯛ, ꯉꯥꯗꯣ ꯅꯪ ꯂꯩꯔꯨꯔꯣ, ꯁꯦꯜꯗꯣ ꯏꯃꯥ ꯄꯤꯔꯒꯦꯁꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯈꯤꯅ ꯇꯣꯝꯄꯣꯛꯇ ꯂꯨꯄꯥ 50 ꯆꯞꯄꯤ ꯑꯃ ꯄꯤꯔꯝꯃꯤ꯫ ꯏꯃꯥ, ꯌꯥꯔꯅꯤ, ꯑꯩꯈꯣꯏ ꯃꯥꯗꯒꯤ ꯑꯗꯨꯝ ꯇꯧꯔꯒꯦ꯫ ꯇꯣꯝꯄꯣꯛ, ꯑꯩꯁꯨ ꯅꯪꯒꯤ ꯏꯃꯥꯅꯤꯅꯦꯍꯦ꯫ ꯇꯣꯝꯄꯣꯛꯅ ꯁꯦꯜ ꯑꯗꯨ ꯂꯧꯗꯨꯅ ꯀꯩꯊꯦꯜꯗ ꯆꯠꯈꯤ꯫ ꯇꯣꯝꯄꯣꯛ ꯉꯥꯖꯥꯎ ꯑꯃ ꯂꯩꯗꯨꯅ ꯀꯩꯊꯦꯜꯗꯒꯤ ꯍꯜꯂꯛꯂꯝꯃꯤ꯫ ꯂꯩꯃꯅ ꯆꯥꯛ ꯑꯗꯨ ꯊꯣꯡꯂꯝꯃꯤ꯫ ꯊꯣꯏꯅꯨꯒ ꯁꯈꯤꯒꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯁꯈꯤꯅ ꯃꯆꯥꯗ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯔꯝꯃꯤ꯫ ꯊꯣꯏꯅꯨꯁꯨ ꯃꯃꯥꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯂꯧꯔꯝꯃꯤ꯫ ꯂꯩꯃꯅ ꯊꯣꯡꯕ ꯊꯥꯛꯄ ꯄꯨꯝꯕ ꯂꯣꯏꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯂꯩꯃꯅ ꯁꯈꯤꯗ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯏꯅꯝꯃ, ꯑꯩꯗꯤ ꯏꯅꯝꯃ ꯂꯥꯛꯀꯅꯤ ꯍꯥꯟꯅ ꯈꯪꯗꯕꯅꯤꯅ ꯊꯕꯛ ꯁꯨꯕ ꯂꯥꯛꯂꯔꯣꯏꯁꯨ ꯍꯥꯏꯔꯝꯗꯦ꯫ ꯑꯗꯨꯅ ꯏꯅꯝꯃ, ꯑꯩ ꯊꯕꯛ ꯉꯥꯏꯍꯥꯛꯇ ꯆꯠꯂꯨꯈꯤꯒꯦ꯫ ꯍꯣꯏ ꯍꯣꯏ, ꯆꯠꯂꯨꯔꯣ꯫ ꯂꯩꯃꯁꯨ ꯊꯕꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯈꯤꯅ ꯃꯆꯥꯅꯨꯄꯤꯗ, ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯔꯗꯤꯅꯦ ꯃꯥꯡꯉꯅꯤ, ꯑꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯌꯨꯝꯗ ꯂꯥꯛꯅꯅꯕ ꯇꯧ꯫ ꯍꯣꯏ ꯏꯃꯥ, ꯅꯌꯥ ꯅꯨꯄꯥꯗ ꯑꯝꯇ ꯍꯥꯏꯗꯨꯅ ꯌꯦꯡꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯂꯕꯗ ꯁꯈꯤꯁꯨ ꯆꯠꯈ꯭ꯔꯦ꯫ ꯊꯣꯏꯅꯨꯗꯨ ꯌꯥꯆꯪꯕꯒꯤ ꯊꯕꯛ ꯑꯃꯠꯇ ꯂꯣꯏꯁꯤꯟꯗꯕꯤꯗ ꯐꯃꯨꯡꯗ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯣꯝꯄꯣꯛꯁꯨ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ, ꯀꯩꯗꯧꯔꯦ ꯅꯨꯄꯤ? ꯌꯥꯆꯪꯕꯁꯤꯗ ꯇꯨꯝꯁꯤꯟꯗꯨꯅ ꯑꯃꯨꯛ ꯂꯩꯔꯗꯤ? ꯅꯨꯄꯥ, ꯑꯩ ꯏꯃꯥꯒꯤ ꯃꯑꯣꯡꯗꯣ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯩꯒꯤ ꯏꯃꯥ ꯂꯥꯛꯑꯦ ꯍꯥꯏꯕ ꯈꯪꯂꯤꯕꯅꯤ꯫ ꯉꯁꯤ ꯅꯣꯡꯃ ꯈꯛꯇꯪꯕꯨ ꯊꯕꯛ ꯂꯦꯞꯄ ꯌꯥꯏ꯫ ꯏꯃꯥ ꯂꯩꯕꯗꯣ ꯀꯔꯤꯁꯨ ꯊꯧꯁꯥꯗꯕꯤꯗ ꯊꯕꯛ ꯁꯨꯕ ꯆꯠꯈꯤ꯫ ꯅꯣꯏ ꯏꯃꯥꯒꯤ ꯃꯑꯣꯡꯗꯣ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ꯫ ꯏꯃꯥꯒꯤ ꯃꯃꯥꯡꯗꯁꯨ ꯑꯩ ꯌꯥꯝ ꯏꯀꯥꯏ꯫ ꯅꯣꯏꯒꯤ ꯏꯃꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯗꯦ, ꯅꯣꯡꯃꯇ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯂꯣꯏꯅꯕꯤꯗꯦ꯫ ꯑꯩꯅ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯄꯗꯒꯤ ꯅꯣꯡꯃꯇ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯑꯃ ꯊꯣꯡꯈ꯭ꯔꯕ꯭ꯔꯥ? ꯆꯨꯝꯃꯤ ꯅꯨꯄꯤ ꯅꯪ ꯍꯥꯏꯗꯣ꯫ ꯅꯪ ꯂꯥꯛꯇ꯭ꯔꯤꯉꯩꯗꯗꯤ ꯃꯔꯛ ꯃꯔꯛꯇ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯆꯥꯔꯝꯃꯤ꯫ ꯅꯪꯅ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯄꯗꯒꯤꯗꯤ ꯑꯝꯇ ꯆꯥꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯅꯤ ꯅꯨꯄꯥ, ꯑꯗꯨꯅ ꯑꯩꯈꯣꯏ ꯏꯄꯥꯝꯗ ꯑꯣꯏꯅ ꯂꯩꯔꯨꯔꯁꯦ꯫ ꯏꯃꯥꯒ ꯄꯥꯕꯒꯅꯁꯨ ꯅꯪꯕꯨ ꯑꯄꯣꯛꯄ ꯃꯆꯥꯒꯨꯝꯅ ꯂꯨꯅ ꯇꯧꯒꯅꯤ꯫ ꯑꯥꯗ ꯂꯩꯔꯕꯗꯤ ꯑꯍꯥꯎ ꯑꯍꯥꯎꯕꯁꯨ ꯆꯥꯕ ꯐꯪꯒꯅꯤ꯫ ꯊꯣꯏꯅꯨꯅ ꯍꯥꯏꯃꯟꯕꯗꯒꯤ, ꯐꯔꯦꯁꯦ ꯅꯨꯄꯤ, ꯃꯇꯝ ꯈꯔ ꯑꯥꯗ ꯂꯩꯔꯨꯔꯁꯤ꯫ ꯑꯩ ꯏꯃꯥꯗ ꯍꯥꯏꯗꯨꯅ ꯌꯦꯡꯂꯒꯦ꯫ ꯇꯣꯝꯄꯣꯛꯅ ꯃꯃꯥꯗ ꯃꯇꯝ ꯈꯔ ꯅꯨꯄꯤ ꯃꯌꯨꯝꯗ ꯂꯩꯔꯨꯒꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯂꯩꯃ ꯐꯅ ꯄꯥꯝꯗ꯭ꯔꯕꯁꯨ ꯌꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯣꯏꯅꯨꯒ ꯇꯣꯝꯄꯣꯛꯀꯁꯨ ꯊꯣꯏꯅꯨ ꯍꯣꯏꯗ ꯂꯩꯈꯤꯔꯝꯃꯤ꯫ ꯁꯈꯤꯒ ꯃꯥꯏꯄꯥꯛꯀꯅ ꯇꯣꯝꯄꯣꯛꯄꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯔꯝꯃꯤ꯫ ꯉꯥ ꯊꯣꯡꯕ ꯌꯦꯟ ꯊꯣꯡꯕ ꯅꯨꯡꯇꯤꯒꯤ ꯄꯤꯖꯔꯝꯃꯤ꯫ ꯇꯣꯝꯄꯣꯛꯁꯨ ꯅꯨꯄꯤ ꯃꯄꯥꯝ ꯑꯗꯨꯗ ꯂꯩꯕꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯃꯤ꯫ ꯁꯣꯝꯗ ꯂꯩꯃꯗꯤ ꯃꯆꯥ ꯃꯃꯧ ꯂꯩꯇꯕ ꯑꯗꯨꯗ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯆꯔꯥ ꯍꯦꯟꯕ ꯅꯨꯃꯤꯠꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯊꯣꯏꯅꯨꯒ ꯇꯣꯝꯄꯣꯛꯀꯗꯨ ꯊꯥ ꯑꯃꯔꯣꯝ ꯅꯨꯄꯤ ꯃꯄꯥꯝꯗ ꯂꯩꯔꯨꯔꯕ ꯃꯇꯨꯡꯗ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯆꯥ ꯃꯃꯧꯅ ꯍꯜꯂꯛꯄꯗꯨꯗ ꯂꯩꯃꯗꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯌꯨꯛ ꯑꯃꯅꯤ꯫ ꯇꯣꯝꯄꯣꯛꯅ ꯃꯃꯥꯗ ꯆꯥꯛ ꯆꯥꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯂꯩꯃꯁꯨ ꯃꯆꯥꯅ ꯆꯥꯅꯅꯕ ꯆꯥꯛ ꯑꯗꯨ ꯁꯦꯝꯕꯤꯔꯝꯃꯤ꯫ ꯇꯣꯝꯄꯣꯛꯇꯨ ꯆꯥꯛ ꯆꯥꯅꯅꯕ ꯇꯧꯔꯝꯃꯤ꯫ ꯑꯦꯟꯁꯥꯡ ꯑꯗꯨ ꯎꯕꯗ, ꯏꯃꯥ, ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯏꯟꯖꯥꯡꯁꯤꯕꯣ? ꯁꯤ ꯅꯠꯇ꯭ꯔꯗꯤ ꯂꯩꯇ꯭ꯔꯕꯣ? ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯉꯥ ꯊꯣꯡꯕ ꯌꯥꯏ꯫ ꯀꯗꯥꯏꯗꯒꯤ ꯁꯦꯜꯅ ꯉꯥ ꯂꯩꯗꯨꯅ ꯊꯣꯡꯒꯗꯧꯔꯤꯕꯅꯣ? ꯅꯪꯅ ꯁꯦꯜ ꯈꯔ ꯄꯨꯁꯤꯜꯂꯛꯂꯕꯗꯤ ಖꯔ ꯀꯣꯝꯒꯗꯕꯅꯤ꯫ ꯇꯣꯝꯄꯣꯛꯅ ꯁꯥꯎꯅ, ꯑꯣ, ꯏꯃꯥꯅ ꯍꯥꯏꯔꯤꯁꯤꯗꯤ ꯑꯩꯕꯨ ꯁꯦꯜ ꯊꯣꯛꯇꯦ ꯁꯤꯅꯤꯅꯦ꯫ ꯊꯣꯏꯅꯨꯒꯤ ꯏꯃꯥꯒ ꯄꯥꯕꯒꯅ ꯑꯩꯕꯨ ꯊꯕꯛꯁꯨ ꯍꯥꯏꯗꯦ꯫ ꯅꯨꯡꯇꯤꯒꯤ ꯉꯥ ꯅꯠꯇ꯭ꯔꯒ ꯌꯦꯟ ꯑꯗꯨꯝ ꯄꯤꯖꯩ꯫ ꯌꯨꯝ ꯑꯁꯤꯗꯅ ꯏꯃꯥꯅ ꯑꯇꯣꯝꯇ ꯂꯩꯍꯧꯔꯣ꯫ ꯑꯩꯒ ꯊꯣꯏꯅꯨꯒꯗꯤ ꯊꯣꯏꯅꯨ ꯍꯣꯏꯗ ꯅꯤꯡꯉꯣꯜ ꯃꯋꯥ ꯏꯟꯗꯨꯅ ꯂꯩꯔꯨꯔꯒꯦ꯫ ꯊꯣꯏꯅꯨ, ꯂꯥꯛꯑꯣ ꯆꯠꯁꯦ꯫ ꯊꯣꯏꯅꯨꯗꯨ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯆꯠꯅꯅꯕ ꯊꯣꯔꯛꯂꯝꯃꯤ꯫ ꯂꯩꯃꯅ ꯃꯆꯥꯒ ꯃꯃꯧꯒꯕꯨ ꯈꯥꯝꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯒꯤ ꯇꯣꯝꯄꯣꯛ, ꯅꯪ ꯌꯨꯝ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯅꯨ꯫ ꯏꯃꯥ ꯃꯤꯒꯤ ꯃꯤꯅꯥꯏ ꯑꯣꯏꯔꯕꯁꯨ ꯅꯪꯅ ꯆꯥꯅꯤꯡꯕ ꯃꯈꯩ ꯄꯤꯖꯔꯒꯦ꯫ ꯅꯪ ꯆꯠꯈꯤꯅꯨ, ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯪ ꯆꯠꯈꯤꯅꯨ꯫
ꯃꯃꯥꯒꯤ ꯋꯥꯗꯣ ꯇꯥꯗꯕꯤꯗ ꯇꯣꯝꯄꯣꯛꯀ ꯊꯣꯏꯅꯨꯒꯗꯣ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯩꯃꯗꯣ ꯀꯞꯇꯨꯅ ꯂꯩꯍꯧꯏ꯫ ꯊꯣꯏꯅꯨꯒ ꯇꯣꯝꯄꯣꯛꯀꯁꯨ ꯅꯨꯄꯤ ꯃꯌꯨꯝ ꯌꯧꯔꯛꯏ꯫ ꯁꯈꯤ ꯃꯆꯥꯅꯨꯄꯤꯒ ꯃꯌꯥꯅꯨꯄꯥꯒ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯅ "ꯅꯈꯣꯏ ꯑꯅꯤ ꯂꯥꯛꯂꯤꯗꯅ, ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯪꯉꯣ꯫ ꯏꯃꯥꯅꯦ, ꯅꯄꯥꯗ ꯌꯦꯟ ꯂꯩꯍꯜꯂꯨꯒꯦ, ꯌꯦꯟ ꯊꯣꯡꯕ ꯆꯥꯁꯤ." ꯁꯈꯤꯅ ꯃꯥꯒꯤ ꯅꯨꯄꯥꯕꯨ ꯀꯧꯔꯝꯃꯤ꯫ "ꯃꯣꯏ ꯃꯄꯥ, ꯅꯆꯥꯅꯨꯄꯤꯒ ꯅꯌꯥꯅꯨꯄꯥꯒ ꯂꯥꯛꯏ, ꯌꯦꯟ ꯊꯣꯡꯁꯤ, ꯌꯦꯟ ꯑꯃꯨꯛꯇ ꯂꯩꯕꯤꯔꯨꯆꯣ." ꯃꯥꯏꯄꯥꯛꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯏ꯫ "ꯅꯈꯣꯏ ꯑꯅꯤ ꯂꯥꯛꯂꯤꯗꯅ, ꯅꯈꯣꯏ ꯑꯅꯤꯗꯤ ꯀꯌꯥꯝ ꯀꯨꯏꯅ ꯑꯃꯨꯛ ꯂꯩꯗꯣꯏꯕ?" ꯊꯣꯏꯅꯨꯅ "ꯄꯥꯕ, ꯑꯩꯈꯣꯏ ꯑꯅꯤ ꯁꯤꯗ ꯑꯗꯨꯝ ꯂꯩꯔꯨꯔꯒꯦꯅ ꯂꯥꯛꯑꯕꯅꯤ." ꯁꯈꯤꯒ ꯃꯥꯏꯄꯥꯛꯀꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯥꯏꯄꯥꯛꯅ "ꯐꯔꯦ ꯐꯔꯦ, ꯏꯄꯥ ꯌꯦꯟ ꯂꯩꯔꯨꯒꯦ, ꯌꯦꯟ ꯊꯣꯡꯕ ꯆꯥꯁꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯏꯄꯥꯛꯅ ꯌꯦꯟ ꯂꯩꯗꯨꯅ ꯌꯦꯟ ꯊꯣꯡꯗꯨꯅ ꯆꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯤꯅꯤ ꯍꯧꯈꯤ꯫ ꯇꯣꯝꯄꯣꯛꯇꯤ ꯅꯨꯄꯤ ꯃꯄꯥꯝꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯂꯩꯃꯗꯤ ꯆꯥꯗꯕꯅ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯝꯃꯤ꯫ ꯏꯕꯣꯝꯆꯥꯅ ꯂꯩꯃꯕꯨ ꯌꯦꯡꯁꯤꯜꯂꯝꯃꯤ꯫ ꯏꯕꯣꯝꯆꯥꯗꯣ ꯇꯣꯝꯄꯣꯛꯄꯨ ꯀꯧꯗꯨꯅ ꯆꯠꯂꯝꯃꯤ꯫ "ꯏꯇꯥꯎ ꯇꯣꯝꯄꯣꯛ, ꯏꯃꯥꯗꯣ ꯌꯥꯝꯅ ꯀꯟꯅ ꯅꯥꯗꯨꯅ ꯂꯩꯔꯤ, ꯌꯨꯝꯗ ꯆꯠꯅꯅꯕ ꯇꯧꯁꯤ ꯏꯇꯥꯎ." "ꯏꯇꯥꯎ, ꯑꯩ ꯌꯨꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯆꯠꯂꯔꯣꯏ." "ꯑꯁ ꯏꯇꯥꯎ, ꯑꯗꯨꯝꯅ ꯇꯧꯒꯅꯨ. ꯏꯃꯥꯅ ꯅꯪꯕꯨ ꯆꯥꯎꯅꯅꯕ ꯌꯣꯛꯄꯗ ꯀꯌꯥꯗ ꯋꯥꯅ ꯌꯣꯛꯈꯤꯕ, ꯅꯪ ꯀꯥꯎꯔꯕ꯭ꯔꯣ ꯏꯇꯥꯎ?" "ꯏꯇꯥꯎ, ꯃꯃꯥ ꯑꯃ ꯑꯣꯏꯔꯕꯗꯤ ꯃꯆꯥ ꯌꯣꯛꯄ ꯍꯥꯏꯕꯁꯦ ꯃꯁꯥꯅ ꯇꯥꯕꯅꯤ." "ꯏꯇꯥꯎ, ꯅꯪ ꯇꯨꯡꯗ ꯅꯤꯡꯉꯝꯗꯕ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ." ꯏꯕꯣꯝꯆꯥꯅ ꯐꯅ ꯌꯥꯝꯅ ꯊꯦꯝꯂꯕꯁꯨ ꯇꯣꯝꯄꯣꯛꯇꯨ ꯆꯠꯁꯤ ꯍꯥꯏꯕ ꯌꯥꯔꯝꯗꯦ꯫ ꯏꯕꯣꯝꯆꯥꯗꯣ ꯂꯩꯃꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯂꯩꯃ ꯏꯕꯣꯝꯆꯥꯗ ꯌꯦꯡꯗꯨꯅ "ꯏꯕꯣꯝꯆꯥ, ꯅꯇꯥꯎ ꯂꯥꯛꯂꯕ꯭ꯔꯥ? ꯀꯗꯥꯏ? ꯅꯪꯒꯤ ꯅꯇꯥꯎꯗꯤ ꯀꯗꯥꯏ?" "ꯏꯟꯗꯣꯝꯆꯥ, ꯏꯇꯥꯎꯗꯣ ꯆꯠꯁꯤ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ. ꯏꯆꯥꯗꯣ, ꯂꯥꯏꯔꯕꯤ ꯃꯃꯥ ꯑꯩꯕꯨ ꯋꯥꯔꯧꯈ꯭ꯔꯕ ꯃꯥꯜꯂꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯃꯗꯨ ꯀꯞꯆꯔꯝꯃꯤ꯫ "ꯏꯟꯗꯣꯝꯆꯥ, ꯀꯩꯒꯤ ꯀꯞꯄꯤꯅꯣ? ꯏꯇꯥꯎ ꯂꯩꯇ꯭ꯔꯁꯨ ꯏꯟꯗꯣꯝꯆꯥꯒꯤꯗꯃꯛ ꯅꯆꯥ ꯏꯕꯣꯝꯆꯥ ꯂꯩꯔꯤꯁꯤꯗꯤ. ꯅꯆꯥꯅ ꯏꯟꯗꯣꯝꯆꯥꯕꯨ ꯐꯅꯅꯕ ꯂꯥꯌꯦꯡꯒꯅꯤ. ꯅꯆꯥ ꯑꯃꯥꯏꯕ ꯀꯧꯔꯨꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯕꯣꯝꯆꯥꯗꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯏꯕꯣꯝꯆꯥꯅ ꯑꯃꯥꯏꯕ ꯄꯨꯔꯛꯇꯨꯅ ꯂꯩꯃꯕꯨ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯤꯗꯥꯛ ꯈꯔ ꯄꯤꯔꯝꯃꯤ꯫ ꯏꯕꯣꯝꯆꯥꯁꯨ ꯂꯩꯃꯒꯤ ꯃꯅꯥꯛꯇ ꯂꯩꯗꯨꯅ ꯁꯦꯕꯥ ꯇꯧꯔꯝꯃꯤ꯫ ꯏꯕꯣꯝꯆꯥꯅ ꯁꯦꯕꯥ ꯇꯧꯕꯗꯒꯤ ꯂꯩꯃꯗꯨ ꯈꯔ ꯐꯔꯦ꯫ ꯃꯇꯝ ꯈꯔꯗꯤ ꯇꯣꯝꯄꯣꯛꯇꯨ ꯃꯅꯦꯝꯒ ꯃꯀꯨꯕꯣꯛꯀꯅ ꯂꯨꯅ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯕꯛꯇꯤ ꯑꯃꯠꯇ ꯇꯧꯗꯅ ꯐꯝꯗꯨꯅ ꯑꯗꯨꯝ ꯆꯥꯔꯒ ꯂꯩꯕꯗꯨꯗ ꯃꯅꯦꯝꯒ ꯃꯀꯨꯒꯗꯣ ꯇꯣꯝꯄꯣꯛꯇ ꯊꯤꯅ ꯉꯥꯡꯕ, ꯏꯀꯥꯏꯕ ꯄꯤꯕ ꯀꯌꯥ ꯑꯃ ꯇꯧꯔꯝꯃꯤ꯫ ꯁꯈꯤꯗꯣ ꯃꯌꯥꯅꯨꯄꯥꯅ ꯆꯥꯅꯅꯕ ꯆꯥꯛ ꯑꯗꯨ ꯊꯥꯡꯗꯣꯛꯇꯨꯅ "ꯁꯦ, ꯆꯥꯛꯁꯦ ꯆꯥꯔꯒꯅꯦ, ꯂꯧꯕꯨꯛꯇ ꯅꯄꯥꯒꯤ ꯆꯥꯛ ꯊꯤꯜꯂꯨꯆꯣ." ꯇꯣꯝꯄꯣꯛꯇꯣ ꯆꯥꯛ ꯄꯨꯈꯝ ꯑꯗꯨꯗ ꯌꯦꯡꯂꯨꯏ꯫ ꯍꯪꯒꯥꯝ ꯊꯣꯡꯕ ꯑꯣꯏꯔꯝꯃꯤ꯫ ꯄꯨꯈꯝ ꯃꯆꯦ ꯑꯗꯨꯗ ꯃꯣꯔꯣꯛ ꯃꯇꯦꯛ ꯑꯃꯒ ꯊꯨꯝ ꯈꯔꯒ ꯌꯥꯎꯔꯝꯃꯤ꯫ ꯇꯣꯝꯄꯣꯛꯅ ꯃꯅꯦꯝꯗ ꯑꯁꯨꯝꯅ ꯍꯪꯂꯝꯃꯤ꯫ "ꯏꯃꯥ, ꯉꯥꯔꯧꯒ ꯑꯝꯇ ꯂꯩꯇ꯭ꯔꯕꯣ? ꯉꯥꯔꯧ ꯂꯩꯔꯗꯤ ꯑꯝꯇ ꯍꯥꯞꯄꯤꯌꯨ. ꯍꯪꯒꯥꯝ ꯊꯣꯡꯉꯗꯤ ꯀꯩꯝꯇꯁꯨ ꯇꯧꯕ ꯅꯠꯇꯦ, ꯆꯥꯛ ꯆꯥꯕ ꯌꯥꯗꯧ ꯃꯥꯟꯗꯦ." "ꯍꯣ, ꯑꯩꯅ ꯍꯥꯞꯂꯤꯕꯗꯣ ꯑꯗꯨꯝ ꯆꯥꯎ. ꯉꯥꯔꯧ ꯀꯥꯏꯅ, ꯅꯪꯕꯨ ꯀꯌꯥꯝ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯃꯆꯥ ꯃꯁꯨꯅꯣ? ꯅꯃꯥꯗꯨꯅ ꯃꯤꯒꯤ ꯃꯌꯨꯝꯗ ꯂꯨꯈꯥꯛ ꯆꯒꯨꯝ ꯁꯦꯡꯂꯒ ꯆꯥꯔꯛꯄ ꯅꯪꯅꯁꯨ ꯉꯥꯔꯧ ꯀꯥꯏꯅ. ꯍꯩ, ꯆꯥꯛꯇꯣ ꯆꯥꯊꯣꯛꯑꯒꯅꯦ ꯌꯥꯝ ꯊꯨꯅ ꯂꯧꯕꯨꯛꯇ ꯆꯠꯂꯨ." ꯇꯣꯝꯄꯣꯛꯇꯣ ꯆꯥꯛꯇꯣ ꯆꯥꯊꯣꯛꯂꯗꯨꯅ ꯃꯀꯨꯒꯤ ꯆꯥꯛ ꯊꯤꯟꯕ ꯂꯧꯕꯨꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯂꯝꯕꯤꯗ ꯅꯨꯄꯥ ꯑꯅꯤ ꯊꯦꯡꯅꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯅꯤꯗꯨꯅ ꯇꯣꯝꯄꯣꯛꯄꯨ ꯎꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯇꯣꯝꯄꯣꯛ, ꯅꯪꯕꯨ ꯀꯗꯥꯏ ꯆꯠꯂꯤꯅꯣ?" ꯇꯣꯝꯄꯣꯛꯅ "ꯄꯥꯕꯗꯣ ꯂꯧꯕꯨꯛꯇ ꯆꯠꯈꯤꯕ, ꯑꯗꯨꯒꯤ ꯄꯥꯕꯒꯤ ꯆꯥꯛ ꯊꯤꯜꯂꯨꯒꯦ ꯇꯧꯕꯅꯤ." "ꯇꯣꯝꯄꯣꯛ, ꯅꯪꯕꯨ ꯏꯀꯥꯏꯕꯒ ꯑꯝꯇ ꯈꯪꯗ꯭ꯔꯕꯣ? ꯅꯌꯨꯝꯗ ꯅꯃꯥ ꯑꯁꯣꯟꯕꯤꯗꯨ ꯍꯨꯟꯗꯣꯛꯑꯝꯃꯒ ꯅꯨꯄꯤ ꯃꯌꯨꯝꯗ ꯅꯀꯨꯕꯣꯛꯀꯤ ꯆꯥꯛ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟ ꯇꯧꯔꯤꯗꯨꯕꯣ?" ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ "ꯏꯀꯥꯏꯕ ꯈꯪꯉꯝꯃꯒꯕꯨ ꯅꯤꯡꯉꯣꯜ ꯃꯋꯥ ꯏꯟꯗꯨꯅ ꯂꯩꯈꯤꯗ꯭ꯔꯣ? ꯃꯣꯏ ꯑꯁꯤꯒꯨꯝꯕ ꯑꯁꯤꯗ ꯉꯥꯡꯂꯨꯗꯨꯅ ꯀꯔꯤ ꯀꯥꯟꯅꯗꯣꯏꯅꯣ? ꯆꯠꯁꯤ ꯂꯥꯛꯑꯣ ꯏꯇꯥꯎ." ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯅꯤꯗꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯇꯣꯝꯄꯣꯛꯁꯨ ꯏꯀꯥꯏꯕ ꯐꯥꯎꯔꯝꯃꯤ꯫ ꯇꯣꯝꯄꯣꯛꯇꯣ ꯃꯀꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ "ꯕꯥꯕꯥ, ꯏꯃꯥꯅ ꯆꯥꯛ ꯄꯤꯔꯛꯏ." "ꯆꯥꯛ ꯄꯨꯔꯛꯑꯕ꯭ꯔꯥ? ꯑꯩ ꯆꯥꯛ ꯆꯥꯒꯦ. ꯌꯣꯄꯥꯛ ꯑꯁꯤ ꯄꯥꯏꯗꯨꯅꯅꯦ ꯂꯩꯕꯥꯛ ꯑꯁꯤꯗꯣ." "ꯕꯥꯕꯥ, ꯑꯩ ꯍꯩꯔꯣꯏ ꯕꯥꯕꯥ." "ꯍꯩ, ꯐꯝꯖꯥ ꯆꯥꯗꯨꯅ ꯂꯩꯕꯗꯤ ꯍꯩꯕ꯭ꯔꯣ? ꯌꯥꯝ ꯊꯨꯅ ꯂꯩꯕꯥꯛꯇꯣ ꯇꯧ." ꯇꯣꯝꯄꯣꯛꯁꯨ ꯌꯣꯄꯥꯛ ꯑꯗꯨ ꯄꯥꯏꯗꯨꯅ ꯂꯩꯕꯥꯛ ꯑꯗꯨ ꯇꯧꯔꯝꯃꯤ꯫ ꯃꯥꯏꯄꯥꯛꯇꯣ ꯇꯣꯝꯄꯣꯛꯅ ꯄꯨꯔꯛꯂꯤꯕ ꯆꯥꯛꯇꯨ ꯆꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯎꯈꯥ ꯑꯃꯗ ꯃꯈ꯭ꯋꯥꯡ ꯑꯗꯨꯗ ꯌꯦꯠꯂꯤꯕ ꯈꯨꯗꯩ ꯑꯗꯨ ꯊꯥꯗꯨꯅ ꯇꯨꯝꯂꯝꯃꯤ꯫ ꯇꯣꯝꯄꯣꯛ ꯃꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕꯒ ꯑꯣꯏꯔꯤ ꯅꯨꯡꯁꯥꯅꯒ ꯁꯥꯔꯦ, ꯋꯥꯕꯅ ꯂꯣꯏꯔꯝꯃꯤ꯫ ꯃꯃꯥꯏ ꯑꯗꯨꯗꯒꯤ ꯍꯨꯃꯥꯡꯁꯨ ꯆꯦꯟꯊꯔꯛꯏ꯫ ꯃꯥꯏꯄꯥꯛꯇꯣ ꯇꯨꯝꯕ ꯌꯥꯕ ꯇꯨꯝꯂꯨꯔꯕ ꯃꯇꯨꯡꯗ ꯇꯣꯝꯄꯣꯛꯇ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ "ꯍꯩ, ꯂꯧꯕꯨꯛꯇꯣ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯇꯧꯕ ꯂꯣꯏꯅ ꯂꯣꯏꯁꯤꯜꯂꯝꯒꯗꯕꯅꯤ. ꯑꯩ ꯌꯨꯝꯗ ꯀꯥꯔꯝꯃꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯏꯄꯥꯛꯇꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯇꯣꯝꯄꯣꯛꯇꯣ ꯂꯧꯕꯨꯛ ꯑꯗꯨꯗ ꯊꯕꯛ ꯁꯨꯔꯝꯃꯤ꯫ ꯁꯣꯝꯗ ꯑꯌꯤꯡꯕꯤ
ꯃꯆꯦꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯏꯆꯦ, ꯏꯇꯩꯒ ꯅꯪꯒꯅ ꯌꯨꯝꯁꯤꯗ ꯂꯩꯔꯛꯏꯁꯦ ꯀꯨꯏꯔꯦ. ꯏꯇꯩꯒꯤ ꯃꯃꯥꯗꯨꯁꯨ ꯁꯣꯜꯂꯤ. ꯑꯗꯨꯅ ꯏꯆꯦ ꯅꯣꯏꯍꯜꯂꯣ. ꯀꯩꯅꯣ ꯑꯌꯤꯡꯕꯤ ꯅꯪ ꯍꯥꯏꯗꯨꯕꯣ? ꯅꯪꯒꯤꯁꯦ ꯑꯩꯕꯨ ꯇꯥꯜꯂꯤꯕꯅꯤꯅꯦ. ꯌꯨꯝꯁꯦ ꯑꯩꯒꯤꯁꯨ ꯌꯨꯝꯅꯤ. ꯏꯆꯦ, ꯅꯅꯥꯎꯅ ꯍꯥꯏꯔꯤꯁꯤ ꯏꯆꯦꯕꯨ ꯇꯥꯟꯕꯩ ꯋꯥ ꯅꯠꯇꯦ. ꯏꯇꯩꯒꯤ ꯃꯃꯥꯗꯣ ꯑꯍꯜꯁꯨ ꯌꯥꯝꯅ ꯑꯣꯏꯔꯤ. ꯏꯆꯦꯒ ꯏꯇꯩꯒ ꯆꯪꯗꯨꯅ ꯏꯅꯦꯗꯨꯒꯤ ꯁꯦꯕꯥ ꯇꯧꯕꯤꯌꯣ ꯍꯥꯏꯕꯅꯤ. ꯅꯨꯄꯤ ꯍꯥꯏꯕꯁꯤꯗꯤ ꯃꯄꯨꯔꯣꯏꯕꯒꯤ ꯌꯨꯝꯅ ꯃꯥꯒꯤ ꯑꯁꯦꯡꯕ ꯌꯨꯝꯅꯤ ꯍꯥꯏꯅ ꯍꯥꯏꯅꯔꯤꯕꯅꯤ. ꯏꯅꯦꯗꯨꯅ ꯏꯇꯩꯕꯨ ꯀꯌꯥꯗ ꯋꯥꯅ ꯆꯥꯎꯅ ꯌꯣꯛꯂꯛꯄ. ꯆꯥꯎꯔꯕ ꯀꯥꯟꯗꯅ ꯏꯆꯦꯅ ꯏꯇꯩꯕꯨ ꯌꯨꯝꯁꯤꯗ ꯄꯨꯗꯨꯅ ꯂꯥꯛꯄ. ꯏꯅꯦꯗꯨꯅ ꯐꯥꯎꯔꯝꯒꯗꯕ ꯆꯩꯅꯥꯗꯣ ꯏꯆꯦ ꯅꯪ ꯀꯩꯁꯨ ꯈꯪꯗꯕ꯭ꯔꯥ? ꯍꯦ ꯑꯉꯥꯡꯅ ꯑꯍꯩ ꯑꯄꯥ ꯌꯥꯝ ꯁꯥꯒꯅꯨ. ꯁꯤ ꯑꯉꯥꯡ ꯅꯪꯒꯤ ꯅꯊꯧ ꯅꯠꯇꯦ. ꯌꯨꯝ ꯑꯗꯨꯗ ꯂꯩꯅꯤꯡꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯁꯤꯗ ꯂꯩꯔꯨꯔꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯑꯕꯅꯤ. ꯃꯆꯥ ꯑꯅꯤꯅ ꯋꯥ ꯀꯟꯅ ꯀꯟꯅ ꯉꯥꯡꯅꯔꯛꯄ ꯑꯗꯨ ꯇꯥꯕꯗ ꯁꯈꯤ ꯑꯗꯨ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯏ꯫ ꯀꯩꯗꯧꯔꯦ? ꯅꯈꯣꯏ ꯑꯅꯤꯅ ꯑꯃꯨꯛ ꯂꯥꯎꯅꯔꯤꯕꯗꯨꯅ? ꯊꯣꯏꯅꯨ ꯃꯃꯥꯗ ꯌꯦꯡꯗꯨꯅ, ꯏꯃꯥ, ꯑꯇꯣꯝꯕꯤꯅ ꯑꯩꯕꯨ ꯌꯨꯝ ꯑꯁꯤꯗꯒꯤ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯇꯥꯜꯂꯤꯕꯅꯤ. ꯅꯠꯇꯦ ꯏꯃꯥ, ꯌꯨꯝꯁꯤꯕꯨ ꯑꯩꯒꯤ ꯁꯔꯨꯛ ꯌꯥꯎꯗ꯭ꯔꯕꯣ? ꯁꯈꯤ ꯑꯌꯤꯡꯕꯤꯗ ꯌꯦꯡꯗꯨꯅ, ꯑꯇꯣꯝꯕꯤ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯆꯦꯗ ꯆꯠꯂꯣ ꯍꯥꯏꯗꯨꯅ ꯇꯥꯜꯂꯤꯕꯗꯤ? ꯏꯃꯥ, ꯌꯨꯝ ꯄꯥꯜꯂꯕꯗꯤ ꯅꯨꯄꯥ ꯃꯌꯨꯝꯗ ꯂꯩꯔꯨꯆꯣ ꯍꯥꯏꯕꯁꯦ ꯀꯌꯥꯝ ꯀꯥꯏꯔꯒꯦ? ꯍꯦ ꯑꯉꯥꯡ, ꯍꯩꯁꯤꯡꯕꯤ, ꯅꯪ ꯋꯥ ꯌꯥꯝꯅ ꯉꯥꯡꯒꯅꯨ. ꯑꯗꯨꯒꯤ ꯁꯔꯨꯛꯅꯦ, ꯇꯨꯔꯦꯜꯗꯒꯤ ꯏꯁꯤꯡ ꯁꯣꯛꯎꯆꯣ. ꯏꯁꯤꯡ ꯑꯝꯇ ꯂꯩꯇ꯭ꯔꯕꯅꯤ. ꯅꯆꯥꯅꯨꯄꯤ ꯑꯍꯜꯁꯤꯗ ꯁꯣꯛꯍꯜꯂꯣ. ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯌꯤꯡꯕꯤꯗꯨ ꯁꯥꯎꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯇꯣꯝꯄꯣꯛꯇꯨ ꯂꯧꯕꯨꯛꯇꯒꯤ ꯍꯜꯂꯛꯄꯒ ꯃꯁꯥ ꯁꯥꯒꯠꯇꯨꯅ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯝꯃꯤ꯫ ꯇꯣꯝꯄꯣꯛꯅ ꯅꯥꯗꯨꯅ ꯂꯩꯕꯗꯨ ꯀꯅꯥ ꯑꯃꯠꯇꯅ ꯍꯟꯅ ꯌꯦꯡꯂꯝꯗꯦ. ꯇꯣꯝꯄꯣꯛ ꯃꯁꯥ ꯑꯗꯨ ꯌꯥꯝꯅ ꯉꯝꯗ꯭ꯔꯦ. ꯆꯥꯛꯁꯨ ꯆꯥꯔꯝꯗꯦ. ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯁꯨꯔꯦ꯫ ꯇꯣꯝꯄꯣꯛꯅ ꯃꯥꯒꯤ ꯅꯨꯄꯤꯗ, ꯅꯨꯄꯤ, ꯑꯩ ꯏꯁꯥꯁꯦ ꯌꯥꯝ ꯉꯝꯗ꯭ꯔꯦꯅꯦꯍꯦ. ꯅꯪ ꯑꯃꯥꯏꯕ ꯑꯝꯇ ꯀꯧꯔꯨꯒꯦꯔꯥ? ꯅꯨꯄꯥ, ꯀꯩꯁꯨ ꯇꯧꯔꯣꯏ. ꯂꯣꯛ ꯂꯥꯏꯍꯧ ꯇꯧꯕꯕꯨ ꯐꯖꯅ ꯄꯣꯊꯥꯎ. ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯇꯣꯝꯄꯣꯛ ꯑꯗꯨ ꯅꯥꯍꯦꯗꯨꯅ ꯈꯪꯂꯝꯃꯤ꯫ ꯊꯣꯏꯅꯨꯅ, ꯑꯁ ꯅꯨꯄꯥ, ꯅꯪꯅ ꯅꯥꯍꯦꯕꯗ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ. ꯅꯥꯍꯩꯔꯛꯀꯅꯨ, ꯑꯩ ꯇꯨꯝꯒꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯅꯨꯗꯨ ꯇꯨꯝꯈꯤꯔꯝꯃꯤ꯫ ꯇꯣꯝꯄꯣꯛꯇꯨ ꯏꯁꯤꯡ ꯌꯥꯝꯅ ꯈꯧꯔꯥꯡꯂꯛꯂꯝꯃꯤ꯫ ꯇꯣꯝꯄꯣꯛ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯧꯗꯨꯅ ꯏꯁꯤꯡ ꯈꯔ ꯊꯛꯀꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯣꯏꯅꯨꯗꯤ ꯇꯥꯔꯝꯗꯦ꯫ ꯇꯣꯝꯄꯣꯛ ꯃꯊꯟꯇ ꯑꯁꯨꯝꯅ ꯍꯥꯏꯖꯩ, ꯏꯃꯥ, ꯅꯆꯥ ꯌꯥꯝ ꯋꯥꯔꯦ. ꯅꯆꯥ ꯏꯁꯤꯡ ꯌꯥꯝꯅ ꯈꯧꯔꯥꯡꯉꯤ. ꯑꯩ ꯍꯧꯖꯤꯛꯃꯛ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯄꯣꯛꯇꯨ ꯌꯥꯝꯅ ꯋꯥꯅ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯌꯨꯝ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯌꯨꯝ ꯌꯧꯔꯛꯄꯒ ꯇꯣꯝꯄꯣꯛꯇꯨ ꯃꯃꯥꯕꯨ ꯀꯟꯅ ꯀꯟꯅ ꯀꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯩꯃꯥꯏ ꯑꯗꯨꯗ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯔꯝꯃꯤ꯫ ꯂꯩꯃꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯃꯆꯥꯅ ꯂꯩꯃꯥꯏꯗ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯆꯦꯟꯁꯤꯟꯗꯨꯅ ꯃꯆꯥꯕꯨ ꯍꯧꯗꯣꯛꯂꯝꯃꯤ꯫ ꯏꯃꯥꯒꯤ ꯇꯣꯝꯄꯣꯛ, ꯅꯪꯕꯨ ꯀꯔꯤ ꯇꯧꯔꯒꯦ? ꯁꯤ ꯏꯃꯥꯗ ꯍꯥꯏꯌꯨ꯫ ꯂꯩꯃꯅ ꯑꯍꯤꯡ ꯑꯗꯨꯗ ꯑꯃꯥꯏꯕ ꯀꯧꯗꯨꯅ ꯃꯆꯥꯕꯨ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯂꯩꯃꯗꯨ ꯑꯍꯤꯡ ꯇꯨꯝꯗꯅ ꯃꯆꯥꯕꯨ ꯁꯪꯂꯝꯃꯤ꯫ ꯇꯣꯝꯄꯣꯛꯁꯨ ꯋꯥꯈꯜ ꯂꯥꯛꯂꯤ꯫ ꯏꯃꯥ, ꯅꯆꯥ ꯏꯃꯥꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ. ꯅꯆꯥꯕꯨ ꯑꯝꯇ ꯉꯥꯛꯄꯤꯌꯨ. ꯅꯆꯥꯅ ꯏꯃꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯑꯃꯨꯛ ꯍꯟꯅ ꯆꯠꯂꯔꯣꯏ ꯏꯃꯥ. ꯏꯃꯥꯅ ꯅꯆꯥ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯑꯗꯨꯒꯨꯝꯅ ꯀꯅꯥ ꯑꯃꯠꯇꯅ ꯅꯨꯡꯁꯤꯕꯤꯗꯦ. ꯅꯆꯥ ꯉꯁꯤꯗꯤ ꯈꯪꯂꯦ. ꯏꯃꯥꯗꯒꯤ ꯍꯦꯟꯕ ꯂꯩꯇꯦ ꯍꯥꯏꯌꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯆꯥꯗꯨ ꯀꯞꯃꯤꯟꯅꯔꯝꯃꯤ꯫ ꯑꯌꯨꯛ ꯑꯗꯨꯗ ꯃꯩꯄꯥꯛꯀ ꯁꯈꯤꯒ ꯊꯣꯏꯅꯨꯒꯗꯨ ꯂꯥꯛꯂꯝꯃꯤ꯫ ꯁꯈꯤꯅ, ꯀꯔꯤꯅꯣ ꯇꯣꯝꯄꯣꯛ ꯅꯪꯅ ꯇꯧꯔꯤꯁꯦ? ꯆꯠꯀꯦꯁꯨ ꯍꯥꯏꯔꯝꯗꯦ. ꯑꯩꯈꯣꯏꯅ ꯑꯁꯣꯝꯗ ꯅꯪ ꯊꯤꯕꯗ ꯁꯥꯠꯂꯦ. ꯂꯥꯛꯑꯣ ꯆꯠꯂꯁꯤ. ꯑꯩꯒꯤ ꯏꯃꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯅꯈꯣꯏꯒꯤ ꯌꯨꯝꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯆꯠꯂꯔꯣꯏ. ꯍꯩ, ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯒ ꯅꯄꯨꯟꯁꯤꯗꯣ ꯃꯥꯡꯂꯒꯦ ꯍꯥꯏꯔꯣ? ꯌꯨꯝ ꯑꯁꯦ ꯑꯩꯒꯤ ꯌꯨꯝꯅꯤ. ꯌꯥꯔꯦ, ꯏꯃꯥ ꯍꯣꯏ ꯄꯥꯕ ꯍꯣꯏ ꯌꯨꯝꯗ ꯍꯟꯕꯤꯈ꯭ꯔꯣ. ꯁꯈꯤꯅ ꯁꯥꯎꯅ, ꯍꯦꯔꯥ, ꯑꯗꯨꯛ ꯎꯁꯤꯠꯇꯕ. ꯏꯃꯥꯒꯤ ꯊꯣꯏꯅꯨ, ꯌꯨꯝꯗ ꯆꯠꯁꯤ ꯂꯥꯎ. ꯊꯣꯏꯅꯨꯅ, ꯏꯃꯥꯒ ꯄꯥꯕꯒ ꯆꯠꯄꯤꯈ꯭ꯔꯣ. ꯅꯆꯥ ꯌꯨꯝ ꯑꯁꯤꯗ ꯂꯩꯍꯧꯔꯒꯦ. ꯌꯨꯝ ꯑꯁꯤꯅ ꯑꯩꯒꯤ ꯑꯁꯦꯡꯕ ꯌꯨꯝꯅꯤ. ꯊꯣꯏꯅꯨ ꯃꯅꯦꯝꯒꯤ ꯃꯈꯣꯡ ꯄꯥꯏꯗꯨꯅ, ꯏꯃꯥ, ꯅꯃꯧꯕꯨ ꯑꯝꯇ ꯉꯥꯛꯄꯤꯌꯨ. ꯅꯃꯧꯅ ꯏꯃꯥꯒꯤ ꯃꯐꯝꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ. ꯏꯅꯦꯝꯒꯤ ꯊꯣꯏꯅꯨ, ꯍꯧꯒꯠꯂꯨ. ꯏꯃꯥ ꯀꯔꯤꯁꯨ ꯈꯟꯗꯦ. ꯉꯁꯤ ꯏꯆꯥꯒ ꯏꯃꯧꯒꯅ ꯋꯥꯈꯜ ꯂꯥꯛꯄꯁꯦ, ꯃꯁꯤ ꯎꯕꯗ ꯏꯃꯥ ꯌꯥꯝꯅ ꯍꯔꯥꯎꯏ. ꯁꯈꯤꯒ ꯃꯩꯄꯥꯛꯀꯁꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯇꯣꯝꯄꯣꯛꯁꯨ ꯃꯥꯒꯤ ꯃꯔꯨꯞ ꯏꯕꯣꯝꯆꯥꯒ ꯊꯕꯛ ꯆꯠꯂꯝꯃꯤ꯫ ꯃꯃꯥꯕꯨ ꯊꯕꯛ ꯁꯨꯕ ꯆꯠꯍꯟꯈꯤꯗ꯭ꯔꯦ꯫ ꯂꯩꯃꯅ ꯊꯣꯏꯅꯨꯕꯨ ꯆꯥꯛ ꯊꯣꯡꯕ
ꯌꯨꯝ ꯄꯥꯟꯕꯒꯤ ꯌꯨꯝꯕꯥꯂꯣꯟ ꯀꯌꯥ ꯑꯃ ꯅꯤꯡꯊꯤꯅ ꯇꯝꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯃꯒꯤ ꯏꯃꯨꯡ ꯑꯗꯨ ꯈꯠꯅ ꯆꯩꯅꯕ ꯌꯥꯎꯗꯅ ꯅꯨꯡꯁꯤꯅꯅ ꯄꯥꯟꯈꯤꯔꯝꯃꯤ꯫